Lakhipuronline putok saba February kitang ama Jumsa kaisha numit ki Khomjinba Pao tabirasi. Ahan bada marui papao. Seltum chahi 2023-24 gi kendra gi budget ngasi putok lagani. Kundrakpam Indrani gi ani suba kudol oina saireng lairik ima phongkre. Guwahati da operate toromba ulao berkep service ngasi dagi lep lagani. Amasung Chaukhot Khongthang Club CKC Jiribam na sinduna ahum suba 5S side open football tournament hudokre. Hauzik mapungay bapau tabirase. Economic Survey 2022-23 gi matung ina mathangi selthum chahida GDP wangkhalakpagi chang chada 3.5 oirabaya haina panari. Masina maram oiraga Bharat na selthum da khumang chausin baga loinana GDP chada 3 yaurabaya hairi. Hairiba survey asigi report ngarang parliament ki sabha animakta leibak asigi selthum gi mantri Nirmala Sitaraman na puthokki. Paudam adugi matung ina inflation gi chang chada 3 ki makha da leiragani. Selthum gi chahi 2023-24 gi kendra gi budget ngasi puthokani. Kundrakpam Indrani na iba saireng gi lairik ima phongkre. Bir Tikendrojit ME School Silchar Itkhola da ngarang pangthokiba lairik phongbagi thorom aduda social activist Saikom Komlakanta GC College Silchar gi potharaba oja Dr. KN Chan Assam University Silchar gi Manipuri Department ki HOD Professor Hobam Noni Kumar Manipuri Literary Society gi President Laisram Manglemba Potharaba oja L Mani Singh amadi Bir Tikendrojit ME School gi Headmistress M Pratibha Singh na chingba miyoi singna mathang sidna mipamapo athoiba mithung amasung ikai khumnaba mithung sing oina taista phamki panbai jai ima saireng larik asi Kundrakpam Indrani gi anisuba kudolni thoromasida saruk yakiba mithung singna Indrani na school asida oja ama oina ibagi lamda khong thangjilaktuna saireng larik ani phongbasi Manipuri saita da achauba kudol ama taure haina thagatpa phongdokna ki hojiki Manipuri saita da child literature se angang singi saita se sisu saita se yang wali ada silam bida nang haji olago ere angang singi se journal ibne ba child ki keno sida masida changnya ge child literature da khut thana bai namode haini malam de child literature khut tha se Manipuri saita da khara ligna thoi masi mai namoda thamge aduga khoi dagi ngasi bawda Manipuri dai na khangda Gyanapit award phangmul Manipuri da jawdi ada Gyanapit award ka se phang taragati kaya mana ki thak se wakhalon ji Upanishad Gita amang wasa ke wakhalon de electorate asam ye maloni roi somo taran mani Gyanapit award adu masi Mumbai writers su Manipuri degi thor roi ado kesu laite mana jamna mathmode aduga mana jamna ima da thawai yaujai bagi maram di kari no habia akoi khuding ma ke represent to mana hairi maram di ima ba ima je lairam draga di akoi na se ngangi ba chakni ba chongi ba phajaba uri ba athi ba uri ba asi khuding ma singja ima na lam di su oiroi maram aduna ima je nupi ki character da mana jam nuksiba pe adubo mana masi ning ba sungai kai gu si si ne ba akoi matam gi khongchat ki matungina matam gi khonglei gi matungina ahong ba mayam di lai aki tujung ba mayam di lai adubo ningan na ba di tawoi si ai ba mayam poina hai magi saireng ahan ba ma phong khare ai gi sonnet amasung atei sarik chaw 1997 da ado ai thengna khare ado pabe gi matam dei thiru ai phangjar abo ani subo oina masi phong magi thoram masi da ani subo ne amka hena ani hena nungai je sonnet hairiba saita simak tribeni sangam gi masakni manani masai sika ai gi pungning wakal amasung karma adugi ahum dugi apunba kala adugi apunna tribeni sangam amgi masakni hairiba asigumba kala asida different form da akoin upangi kanagumna hairi pungning gi phawriba du jago isai gi khutiak ta phongdok jawi kanagum ai ngasi gi saireng ima ko ba saireng ngasi ani suba saireng lairing ni ahan badai gi saireng lairing ai gi sonnet amasung atai saireng khara ko ba saireng lairing ama phongja khare 1997 da ngasi gi sina ani suba saireng lairing ni saireng asi da ina punna saireng samga amakak saireng jawi saireng puna makki pareng 13 na i ado pareng 13 makse
मथक्ता परेंग निपान अमा मखादना परेंग तरुक अमा तौरगा सोनेट की टाइप ते इबनी दो थांगैसिंगना सोनेट ओइरबरा हाइदुदी अपाबसिंगा मोइना पाबिरगा नैनारगा खंगकनी आइनादी सुम सोनेट की टाइप Matam kuina Guwahati da operate tawramba Ola Uber cab service ngasi February gi tang amadagi leplagani cab driver singna company gi mapu singa yana da balakpadagi service asi lepagi warep lobani hairi Visakhapatnam Andhra Pradesh ki konung oiragani wafam asi rajya asi gi CM YS Jaganmohan Reddy na lauthokhribani Visakhapatnam da mathang thadagi office na chingba hongjilagani haina CM na haiki Assam Lengakna Rajya Sigi Kohapur Jila Yauna Khungang Hompurom Boro Territorial Region BTR da punsin bagi ware badugi mayokta yaning da phongdokre Nakal amadana harawa phongdokna rabasu hiramasigi matangda mahiroi lup anina kanna yaning da phongdokhe New Pension System NPS lauthoklaga hanagi ariba pension scheme OPS chatna hanabagi dabi tawraduna ngasi February gi tang amada Assam Employee Association na Rajya Sinba thungna amuba base thetuna Black Day palan tawragani Citizenship khangdokpagi matangda 1951 na karigumba base year oirabadi Barak Tampak Assam digi tongalagani haina Barak Democratic Front BDF na phongdokre Kasar Lakhipur Education Block ki manung chanbada Tulan Kunda leiba Punabati ME School da matam kuina ojagi sinpham da leiramba B Bipin Sharma thabak tagi pothaki bada school asigi SMC Oja Singh amadi Mahiroi Singna kaina thoromama January gi tang 19 da pangthokre school gi SMC President Suleiman Chaudhary na mifama poiduna pangthoki ba kaina thoromasida Oja Makok Tonanbam Robindro Ngangom Basanta Kumar CRCC Molindra amadi Ojari Nubalana Chingbana Chahi Kuntrama Thoirom School Asida Science ki Oja oina leiramba Oja B Bipin Sharma gi thabak thorom singbu singtharaduna wangangki Kasar Singirbon High School gi sanabungda chathariba Anisuba Dr. Rajdeep Roy MP Rural amadi Urban Knockout Football Tournament ki ngarang mari ni chanbagi sanakibada Chiru Sporting Club na Boys Club Alipur bu Panjal mari amada maitian kre Tournament asigi ngasigi match ta Singirbon Football Academy amadi United Joint Brothers Markulin sanagani Malem gi apunba Meitai Lining Lobna Sinjalang jaduna lakliba February gi chaichet 32 Phairen thagi kunma thoini panba nongmaijing nimita Meitai aikhoi gi inat lining da amuk khanjin bagi sari wasak parai hanbagi thoromama Karbi Anglong gi Hatigaw Chingu Ipa Sanglenda pangthokadori Irei chapum namakna thoromasida saruk yabiu haina Malem gi apunba Meitai Lining Lob ki maigei dagi pauzilagli Multipurpose Sports Complex Jiribam Bidanagarda Jiribam District Cricket Association JTC and Sinduna pangthokliba Late L Rohini Kumar Singh Memorial Cricket League ki ngarang sanakiba match ta BYDA na JDC ebo wicket amada maitiba pikre BYDA gi sanaroi Mukobir Ahmad na man of the match oiki match asida Pradeep Kumar amadi TH Prem Kumar Singh na umpire gi thodang pukhi ngasi gi match ta Sunrise amadi Sonapur GPLS se team ani na sanargani All Jiribam Sports Association na sinduna Jiribam Higher Secondary School gi sanabungda chathariba Kunmapan Suba KC Malik Memorial Invitation Football Tournament ki ngarang sanakiba match ta Sunrise na Young Sinlung Club pu Panjal Tarir Suino da maitihan kre match asida Aziz Haidar KH Nilkamal Lalian Thang amadi Satsung na center referee assistant referee amasung fourth referee gi thodang pukhi ngasi gi match ta Oriental Club amadi Cookie Sporting Club
टीम अनीना सानरगनी चिंगदोंग लेकाई कमल लंपाक जिरीबामदा चाकोट खोंगदांग क्लब CKC जिरीबामना सिंदुना अहुम सुबा 5A साइड ओपन फुटबॉल टूर्नामेंट 2023 हौदोखरे ngarang haudokpagi thoramda F Ahmad Sajabam Chairman CKC Chingdong Lekai RK Nobinsana ex Pradhan Dibong GP A Somorendra Singh social worker na mathang sitna chief guest president amasung guest of honor oina daista phamki apunba team mapanna saruk yariba football tournament asigi ahanba match da Chingdong Lekai Chakot Khongthang club na sorok ating bi khuno Panjal FC bu Panjal manga suino da maiti enkre tournament asigi match da Lucky 7 Jiribam amasung Rainbow Club Islamabad sanaragani aroi beda maroi ba pau amukhanna seltum chahi 2023-24 gi kendra gi budget ngasi puthok lagani kunrakpam indrani gi ani suba kudol oina saireng lairik ima phongkre Guwahati da operate toromba ulao berkep service ngasi dagi lep lagani amasung Chawkhot Khongthang Club CKC Jiribam na sinduna ahum suba 5A side open football tournament hudokre Lakhipuronline YouTube channel gi Khomjinba Pao sandok jaba ngasi gi oinadi matang asi da loijare